ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯆꯨꯔꯆꯥꯟꯄꯨꯔꯗ ꯀꯨꯀꯤ ꯃꯣꯞꯅ ꯃꯩꯇꯩ ꯅꯨꯄꯤ ꯒꯦꯡ ꯔꯦꯞ ꯇꯧꯈꯤꯕꯒꯤ ꯃꯇꯥꯡꯗ ꯅꯦꯁꯅꯦꯜ ꯋꯤꯃꯦꯟꯁ ꯀꯃꯤꯁꯟ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯋꯤꯃꯦꯟꯁ ꯀꯃꯤꯁꯟꯗ ꯋꯥꯀꯠꯈ꯭ꯔꯦ ꯍꯥꯏꯅ COCOMI ꯋꯤꯃꯦꯟꯁ ꯋꯤꯡꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ अमदी महेश थौनाओजमना यूनियन होम मिनिस्टर अमित शाह उनदुना ITLF का वारी सानदनबा सेपरेट एडमिनिस्ट्रेशन यादनबा हाइजख्रे। नॉर्थ ईस्ट विंडो टीवी ना संदोक्चरिबा नुंगथलगी पाव सिबो मीटिंग ताबिरिबा पुमनमकपु चैप्लिना मैस्नाम ने कोकनोना करमजरी हौजिक पाव संदोक पिजरी। कुकी मोब सिंगना हौखिबा मे अहुमदा चुरचानपुरदा मैतै नुपी अमबु गैंग रेप तौखि हाइबा थौदोक असिगे मातांगदा COCOMI वुमेन विंगना नेशनल कमीशन फॉर वुमेन अमदे मणिपुर वुमेन कमीशन दा आइबा चेरोल थांगतुना मथौ ताबा थिजिनबगी थबक चथदुना मरा लेबा कुकी गैंग रेपिस्ट सिंग अदु मतिक चाबा चैराक पिहनबियु हाइना वाकख्रे। वाफम असी लंपेलदा UCM के ऑफिस ता पांगथोखिबा पावगी मिफम अमदा COCOMI वुमेन विंगी कन्वेनर इमा लाइरिक लेमना फोंदोखिबने। इमा लाइरिक लेमना हाइकी कुकी नुपी अनि मफी थोंगदना पुबगी वीडियोना मैतैबु मालेमगी ममांगदा यामना मथोंग चादबा फुरुप अमा ओइना उहनख्रगा चुरचानपुरदा मास रेप चथखिबगी पाव तानरबसु कना अमतना फोंगना थोरक्तुना हाइदोकबा ngamdabadagi lerakpane adubu churachanpurda victim oikibi nupi amana hauzik thenglabasu thengna thoraktuna asigumba thodok mangonda chathaki hairakpa asi thauna leibagi matawni atai gang rape victim singsu tapna thorakhigane masisu malemgi mangda India ge prime minister amadi media pumnamakna khanghanbiyu haikhe Maitai have a fruity is a conjunable makta. Miam the sort of day. Hojiti, pen the Bakola, Mayamala Abanina, Tang, whom the gate, Coglate, but Mayam say, Asida, a quick Nupimasamasu, Nupimasam, Tanatana Nupikaya, cookie. Mapandagila Pasina is at Manganba. Ishagi is at Nehena Louis. I Ponto Oro and a Ponto Amdragasu, Nasigi Ningam Daba, Mayamamana, Lebak Nehena Louis and a Ponto Ropa, Kayasu Ponto. Torakini, Kuki terrorist sing is a manganba. Aduda Natana Handaki, Tang Ahumda, Ipai Puari the Gilera Aba. Sahi listening a Kogi Puari with an Elera Maba. Aduguma Mapam Duda, there are military posna. Kungankayada Awaba Kangi Bamayumaki Litana, Lamdam Dugi Mera Pavida, what Panaiba, Pova Saiba Kutaba, Manipuri, COCOMI, Aduga Mera Pavi. Punamakna, Ben the Bagi Pulau, Barasaka, Kangana Bagida Makta, Hoi left and a Sangsangani. Republican Party of India Atawelgi National Secretary amasung ngarang Central Working Committee CWC gi member MAHESH THOUNAOJAM ga Union Home Minister AMIT SHAH ga Delhi da unaduna Manipur da thokliba irang amadi Manipur da leiriba yelhomi singa mari leinaba wafam yauba memorandum ama pisinkhre. Memorandum aduda Kuki militant singa India lengaka Chanariba su asi Loktoktuna National Register of Citizens NRC Ningthina Chatnahanba Manipurda Tokhaiba Lengak Hiram Amatada Lehendaba Amasung Torbung Bangla Amadi Manipurgi Mapam Amatada Paktak Nana Leirol Chalhanbagi Mapam Amata Pidaba Amadi Manipurdagi Assam Rifles Matam Pumbagi Oina Loktokpa Haiba Wafam Kaya Suyauri Wafam Singh Asiga Mari Leinana Union Home Minister Amit Shahana Manipur gi ngamkhai kai haloi amadi tokhaiba lengak lehaloi haina thajaba pirakpaga loinana Manipur da thokliba irang asi yengsinduna tangdu leita ba purakna bohatnagani haina phongdorakhe haide. Parliament mifamda India gi Prime Minister Narendra Modi na Manipur gi irang asigi matangda wafam kaya phongdorakani thajaduna ngainaruba adugi onna teinabada opposition da onstinduna How Kraba Thodop Singh Matanga Nainadna Matam Manghan Kiba Thawong Yaning de Haina Communist Party of India CPI Manipur State Council ge Luchingba Laishram Sotin Kumar na Fongdokre Wafama Singarang Party Sige Office ta Pangthokiba Paugi Mipam Amada Fongdokibane
Sotin Kumar na hai numit chama helaba irang asige matangda India ge Prime Minister na wafam amata fongdokta na laikhiba asi India ge opposition party kaya na akan bamongda taksinduna lakhi amadi masigi onna tainabada icham chamba wafam khara haibadi Manipur athuba matamda mahosagum ingna chikna lehangani phongdokhiba asi yamna laibak thibani Manipur miyamna numit chama chupna ngaiduna lakiba parliament mifamda Manipur gi isu khanaduna tangdu leitaba lamdam ama oiragani khalamba adugi ona tainabada apik pa issue khara nainaduna laikhiba thodok asipe pamde loinana irang asigi matangda yamna usit thawoidaba mawongda thamkiba wafam Manipur miyamna pende Prime Minister na fongdok kiba wafam athuba matamda thabakta onthoktuna thoklibe irang asige waroshin ama purakpa pami haina fongdokhe ngarang si matam sangna hokhiba megi tarik ahumdagi adugu Manipur gi yamna sathiba amukta thokhidriba sugumba tamthiraba lanfam sidaida thoiba thodu ase Bharat ki Prime Minister na wafam kharadang phongdoktuna nakalani maki marakta yamning thina wari utai sanarakanda rajniti ko ebe santaina bama porotna bagi damakta khoi party communist party na yam kanna akan be pressure kya pikhi tongan ba rajniti gi dol tarana pullaga su thengna don lakpane are palitana khoina taksalli ba khongjang Prime Minister wapam khar phongdokna bagi thamgi wapam kya singa do yam thawoidana wahai mata bhawbuda pankhidaba phongdoktaba sina singba kya sing sina maram orakanda khoi state asida hojikti yamna sathiba yum lising kaya tumna mai sakhiba lutpat kya toba imai ben singda saleidaba sajat kya sathiba misimina aksana thokpagi relief camp ta mi lising kaya awaba khangan leiba adu yamna oireba phiyong kya singa se masina maram oraga dailashu tambagi khudong saw phangdaba sina singba kaya sing aduna khoigi state asida thoiba thodu ase sina maram orakanda khoigi development ta tung hanna satpagi akiba kaya sing asik phawribane Mifam aduga mari leinana CPI Manipur State Council ge member RK Amusana na haike Manipur da thokliba irang asi lushinana ba hotnabada Manipur lengang na achoba thodang lopam thoi Hauzik thokliba irang asi Myanmar dagi narul da changlakhiba khutlai paiba kuki militant singna Manipur gi micham miyamda landare khanglaba India ge Prime Minister na ngasi fawba wapam amata fongdoktana leikhiba asi Manipur amadi malem gi miyamna angakpa phawi Democracy chatpa laibak amada migi punsi kandraba lanthum phawba lokshinaba hotnaraklaba matamasida Prime Minister na wa amata ngangdana leiriba karigino Home Minister Manipur da laklam laba matung numit tarani gi matungda amuk halakani hairamba wafam ngasi numit chama hele Manipur kanana bahotnabada Manipur miyamna achoba thodang lopam thoi maidei singdi ngasi fawbada kana amatagi makhong paidana haizakiba leite haike Sumnagi Manipur gi mina nataba foreign leipak adugumba Myanmar dagi mi sangakpa madusu afaba makhan gi khulai paiba madugumba mi mapan gi foreigner singdu changaga Manipur gi miyam da punna attack torga hatpa mai thaba je masi sumna Manipur gi miyam na haiba nataba Bharat ki Prime Minister khangaba Bharat ki Home Minister khangaba masi numit chamani chumna Prime Minister na wang ngang da ba haiba je masi Manipur gi miyam na Bharat ki miyam na Prithvi gi miyam na ngai Karamba democracy chatpa chawgraba Bharat ki Prime Minister amana sigumba mihar mipun migi punsi kandraba lanthum ngaktraba lambawba attack tawraba sida Prime Minister na waba ngangda basi karigino haidana madu ngang na bagitamakta Bharat ki opposition party punamak Bharat ki miyam punamak maduna parliament about no confidence motion pukalakpada madugi numitudadi soidana Manipur gi shanti Manipur gi siriba mayam nari mayam maithare mayam foreign dagi lakpa kangun attack tawbuse masi loisanaba thabakse khudak paket kani aise Bharat ki mi punamak Prithvi ki mi punamak Manipur ki mi na chap thajara me Hayeng August 18 athoba singe numit ke ayupung mapan taba matamda apunba Manipur matam isai kanglup amek amade kaithal ima singa punna khutsamnaduna ima kaithalda athoba singe numit ka mari leinana leikidraba athoba singe maphamda haikat lekat tambagi thauram ama pangthoklagani haina amikna khujek piduna thadorokpa cherol amana hairi cherol asina makha taraduna hai thauram masida ima lepa ki damak
Thawai Katkraba Bir Tikendrizit Thangal General Pauna Brajabasina Chingba Leibaki Damak Thawai Katkraba Athoba Athobi Singi Mapamda Haikat Lekat Tambaga Luinana Leibak Ningba Isaisu Kudol Tamgani Haina Fong directly. Thauram asida miyam pumna makna sarugya biu amadi thauram asibu mapung phahan biu haina AMIT General Secretary M Dananjoyna Thadorokpa Cheryl asida palle. Mizo National Front MNF ki President amasung Mizoram gi Chief Minister Zoram Thangana ngarang MNF na BJP na luchingba NDA lengakpu support tawriba asi isuda best tawragani haina fongdokre. Ngarang Aizolda NNF ki officer pangthokiba party ki mifam amada Zoram Thangana haike. MNF ki for God and Mizo Nation haiba motto asida khongpham chet na leple. Center da Ladyba Congress na luchingba UPA amasong BJP na luchingba NDA ani asigi marakta UPA ga punna chatminnaba yadabana MNF na NDA ga isuda base tawraga punkibani haina fongdokhe. Aroy maruoiba pau amuk hana. Churachandpurda Kuki Mob na Maitai Nupi GANGRAPE tawkhibagi matangda National Women's Commission amadi State Women's Commission da wakakre haina COCOMI Women's Wing na fongdokre. Amadi MAHESH THOUNAOJAM na Union Home Minister AMIT SHAH unaduna ITLF ka wari sanadanaba separate administration yadanaba haizakre. Matang esta hausi pungza faubagi Manipuri police injere meeting tabiri ba pumna makpu CHAPLINA MAISNAM na amukahan na krum zabagaloy na kaina na bayathang nisari.